ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯠꯁꯤꯗ ꯋꯥꯔꯤ ꯑꯣꯏꯅ ꯑꯍꯟꯁꯤꯡꯅ ꯂꯤꯕꯤ ꯇꯝꯕꯤꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯕꯣꯛꯁꯤꯅꯁꯨ ꯀꯨꯝꯒꯤ ꯅꯣꯡꯖꯨꯊꯥ ꯂꯥꯛꯄꯁꯤ ꯏꯁꯤꯡ ꯏꯅꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯥꯠꯁꯤꯗ ꯆꯠꯄꯗ ꯈꯔ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯒꯤꯅꯣ ꯍꯪꯉꯨꯕ ꯃꯇꯝꯗ ꯏꯄꯨ ꯑꯕꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤ, ꯀꯨꯝꯒꯤ ꯅꯣꯡꯖꯨꯊꯥ ꯂꯥꯛꯄꯗ ꯑꯀꯟꯕ ꯅꯣꯡꯖꯨ ꯑꯃ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯄꯥꯠꯁꯤꯗ ꯏꯟ ꯊꯥꯔꯒ ꯊꯝꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯟ ꯊꯥꯗꯨꯅ ꯍꯦꯛ ꯊꯅꯝꯃꯗꯤ ꯃꯤꯁ ꯑꯗꯨꯅ ꯏꯟ ꯊꯥꯗꯨꯅ ꯊꯅꯝꯃꯤꯕ ꯃꯥꯒꯤ ꯏꯟꯁꯤꯡꯐꯝ ꯃꯄꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯀꯣꯛꯇ ꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯕꯨ ꯍꯦꯛ ꯑꯣꯛꯅ ꯊꯦꯡꯅꯔꯨꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯕꯨꯛ ꯀꯟꯈꯠꯄ ꯅꯠꯇ꯭ꯔꯒ ꯃꯁꯥꯗ ꯐꯨꯒꯤ ꯀꯥꯡꯗꯨꯅ ꯀꯟꯕ ꯉꯝꯗꯅ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯅ ꯂꯩ꯫ ꯃꯁꯤ ꯃꯐꯝꯁꯤꯒꯤ ꯏꯁꯣꯔꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯏꯅ ꯏꯟꯁꯤꯡꯐꯝ ꯃꯄꯥꯁꯤꯗ ꯂꯩꯈꯤꯗꯕꯁꯤꯡꯗꯨꯒꯤ ꯊꯋꯥꯏꯅꯔ ꯈꯪꯗꯦ꯫ ꯃꯗꯨꯅꯅꯦ ꯍꯟꯗꯛ ꯅꯣꯡꯖꯨꯊꯥ ꯍꯧꯔꯛꯄꯁꯤꯗ ꯄꯥꯠꯇ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯉꯥ ꯂꯩꯔꯕꯁꯨ ꯏꯟ ꯊꯥꯗꯨꯅ ꯊꯝꯅꯗ꯭ꯔꯤꯕꯁꯤ꯫ ꯉꯥꯌꯥꯛ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯏꯟ ꯁꯣꯜꯂꯝꯃꯁꯨ ꯃꯁꯥ ꯃꯁꯥꯅ ꯊꯥꯔꯝꯕ ꯏꯟꯁꯤꯡ ꯑꯗꯨ ꯃꯊꯛꯇ ꯂꯣꯏꯅ ꯂꯧꯈꯠꯂꯝꯒꯗꯕꯅꯤ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯩꯅ ꯌꯥꯍꯧ ꯈꯤꯇꯪ ꯉꯟꯅ ꯍꯧꯒꯠꯂꯕꯗꯤ ꯑꯩꯒꯤ ꯍꯨꯏ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯍꯨꯏꯁꯤ ꯑꯩꯉꯣꯟꯗ ꯄꯨꯊꯣꯛꯄꯤꯅꯕ ꯑꯗꯨꯝ ꯀꯞꯄꯝꯃꯤ꯫ ꯑꯩꯒꯤ ꯍꯨꯏ ꯑꯁꯤ ꯊꯥꯗꯣꯛꯑꯒꯁꯨ ꯊꯝꯗꯦ, ꯄꯨꯜꯂꯒ ꯊꯝꯕ ꯍꯨꯏꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯌꯥꯍꯧ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯃꯥꯁꯨ ꯑꯩ ꯎꯕꯗꯒꯤ ꯄꯨꯕꯤꯅꯕ ꯀꯞꯄꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯗꯅ ꯄꯥꯠ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯒꯤ ꯍꯨꯏ ꯑꯗꯨ ꯃꯉꯛꯁꯝꯗ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤꯗꯨ ꯂꯧꯊꯣꯛꯄꯤꯔꯒ ꯏꯕꯥꯅꯤ ꯄꯥꯠꯂꯣꯝꯗ ꯀꯨꯝꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯠ ꯑꯗꯣꯝꯗ ꯁꯒꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯛꯇꯥꯔꯒ ꯑꯍꯤꯡ ꯌꯥꯏꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯍꯨꯏꯗꯨꯁꯨ ꯁꯒꯣꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯟꯅ ꯌꯥꯡꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯕꯗꯧꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯁꯒꯣꯜꯁꯤꯡ ꯑꯗꯨꯗ ꯈꯣꯡꯉꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯑꯩꯅ ꯃꯐꯝ ꯑꯃꯗ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩ꯫ ꯉꯥꯌꯥꯛ ꯑꯩꯁꯨ ꯐꯣꯟ ꯌꯦꯡꯉꯕ ꯃꯇꯨꯡ ꯑꯌꯨꯛꯀ ꯑꯣꯏꯕꯒ ꯀꯥꯡꯁꯨ ꯑꯗꯨꯝ ꯈꯔ ꯆꯤꯛꯑꯝꯃꯤ꯫ ꯀꯥꯡ ꯆꯤꯛꯂꯛꯄꯗꯒꯤ ꯑꯩꯁꯨ ꯍꯨꯏꯗꯨ ꯀꯧꯁꯜꯂꯒ ꯌꯨꯝꯗ ꯆꯪꯉꯒꯦꯅ ꯑꯩꯒꯤ ꯍꯨꯏꯗꯨ ꯀꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯨꯏꯗꯨꯁꯨ ꯂꯥꯛꯎ ꯌꯥꯔꯝꯗꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯆꯪꯉꯁꯤ ꯀꯧꯕꯗ ꯑꯗꯨꯝ ꯆꯦꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ꯫ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯌꯨꯛꯀ ꯑꯣꯏꯕꯒ ꯄꯥꯠꯇꯨꯗ ꯃꯤ ꯑꯇꯩꯁꯨ ꯄꯥꯛ ꯄꯥꯛ ꯀꯨꯝꯅꯔꯛꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯀꯧꯕ ꯌꯥꯕ ꯀꯧꯔꯝꯃꯒ ꯂꯥꯛꯃꯜꯂꯛꯇꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯇꯥꯕ ꯂꯤꯆꯩ ꯑꯃ ꯈꯨꯟꯗꯨꯅ ꯑꯩꯒꯤ ꯍꯨꯏꯗꯨ ꯀꯧꯔꯨꯅꯕ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯛꯇꯥꯔꯝꯕ ꯁꯒꯣꯜꯁꯤꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯆꯦꯟꯅꯈꯤ꯫ ꯑꯩꯒꯤ ꯍꯨꯏꯗꯨꯁꯨ ꯄꯥꯠꯀꯤ ꯂꯧꯈꯣꯡ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯟꯗꯨꯅ ꯈꯣꯡꯉꯤ꯫ ꯑꯩꯅꯁꯨ ꯀꯔꯤꯅꯣ, ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯃꯥꯅ ꯈꯣꯡꯉꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯤꯒꯨꯝꯕ ꯑꯃ ꯏꯟ ꯊꯥꯗꯨꯅ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯐꯝꯃꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯒꯤ ꯍꯨꯏꯗꯨꯅ ꯈꯣꯡꯉꯤꯕꯗꯨꯁꯨ ꯄꯣꯠꯁꯛ ꯑꯗꯨꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯁꯛ ꯑꯗꯨꯁꯨ ꯃꯁꯥꯗ ꯂꯦꯡ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯗꯦ꯫ ꯃꯥꯅ ꯐꯝꯃꯤꯕ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯉꯝꯗꯦ꯫ ꯃꯀꯣꯛꯁꯨ ꯐꯤ ꯑꯃꯅ ꯀꯨꯞꯄꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯩꯁꯨ ꯃꯤꯒ ꯑꯃꯠꯇ ꯊꯨꯡꯅꯔꯛꯇꯕꯗꯨꯗ ꯏꯁꯥ ꯏꯇꯣꯝꯇ ꯀꯤꯖꯔꯛꯄꯗꯒꯤ ꯑꯩꯒꯤ ꯍꯨꯏꯗꯨ ꯅꯨꯡ ꯊꯣꯝꯗꯨꯅ ꯌꯨꯝ ꯇꯝꯅ ꯍꯣꯏꯖꯤꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯉꯁꯥꯏ ꯋꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨꯕꯨ ꯃꯤꯔ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯕꯣꯛꯀ ꯄꯨꯄꯨꯒꯅ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯖꯥꯔꯥ? ꯑꯩꯒꯤ ꯍꯨꯏ ꯑꯗꯨꯅꯁꯨ ꯀꯔꯤꯒꯤꯅꯣ ꯃꯤꯁꯛ ꯑꯗꯨꯗ ꯑꯣꯟꯗꯨꯅ ꯈꯣꯡꯉꯤꯕꯗꯤ? ꯑꯁꯨꯝꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯃꯣꯟ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯦ꯫ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯇꯨꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯄꯥꯠꯇꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ಮಿತ್ತꯝꯗ ꯏꯟꯁꯤꯡꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯂꯧꯈꯣꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯏꯃꯥꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯏꯁꯥꯁꯤ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯄꯨꯛꯁꯤ ꯂꯦꯡꯈꯠꯂꯛꯈꯤ꯫
Madudai chucha asabadu kitang charaga phabra yenge khanduda chakhumda sangami abo pupu hoi ima baba hoisu chak chabado haunarami aisoi ki chak saruk adu lauduna chaga du chagina hek tawrakpada isada thuklawba ma polakpadagi maning thongda chen thokdona orami matam adudaina uribadu tinbong ngakta orakhi isa su mathong marang khangdana padrak taakhi aigi aduguma mataw aduda baba su kaidawragi haidana inakta yamna pakhana chenselakhi madudagi aisu adum gyan taakhidre aina gyan tarakpada aboka pupuga aigi phamungda phamduna aibu sangduna leibirami aduga abunga ingonda ibungo kaidawragi nangbu hojikti gyan khara tarabo nangbu ayukta kari kari sasen thakseluge natraga kari thengnarake hangakhi aina amuk abok masai patlomda hui puraga thuubada nupi ma insing phamda phamaga leirami aigi huina sumongonda on dona yamna khongi yum hek yorpaka hisu isa yamna nungairakidre hairami aigi wafam adu tabada aboka pupugadi masada pakhatpada loikhi aduga sumna muk makha tari karino na nangna hairidubo karamba mathong sadaba miyoino ahingda in thaduna thanamidubo natraga yukta isam samna in soli basara namaga napagasu maiba kauruni satkibani faresi isu karisu tauroi ngayak na sado tumaga layu haibiraki ngayak lairagadi baba ka imagana maiba makauruduna ibu yenghalami numit adudage isu mafam marang khangdana yamna kanna naba hauki aina yamna kanna narga layingai serak aduda aisi nupi mana kosen sientuna purami sinda so choiron yamna lolami lekai gi mioi singnasu ai sirani insing phamda ongna kre hingadaba mandre hainarami asomda naidi gyan tadana leirakpa numit masing yam selakhi baba ima soigi mataw aduda kaptuna talaiki kona thangdadi aboka pupugana imada sumna hairami nasagi mathwai mami asi lamasibu kolibai sorasida thadok piramu haiduna kaptuna nakhoi nataina nausatuna mukta nisau hojikti madu natrabadi pambai leigadaba mandre hairami madudaki imaga babagana akhoi khungi sorki laibungda satuna aigi punsi chengchen ni cherami laibak phabana matam madusu laibung adu thong hangba matam isora do harau mathoi ka ba matam oirami asumna numit tari ni sumna lai harau badu imaga baba ka satuna aigi thawai mi kausalubadagi aisu tamna hana gum gya lakpa haurakhi aina gyan tarakpada aigi khut khong asi matam kuina phamungda leirubagi yang chingsanki makhada khong thangba phok thokhide konade su tamna isa kang khalami tasengbade isi sirubadagi halakbaga sab manarami aina gyan tadana leiringe serak aduda nupi manai bu koi pupurami singsu yamna toina kaminarami asumne insing phamaduda nupi edu thengnarubada thawai hingobasi khulladuda ai khaktani haiba yai ai sagi laibak phabadagi aigi thodo du thokraba matung akoi khundagi su miyoi ani muk aina thengnakiba mafam aduda makoi su thengnarubadagi thawai mangbo phau yawnakhi mafam ado akoi khungi oina aruba laifam kanba jagani hojik su pata in thaduna miyoi amata thamnaramdi masane in singba loiraga mathakta makoigi in sing ado thangatuna thamnarami mayam ahambagi wari asi matanga saida loijari ani suba wari si muk mayamda khudon tamjage wari asi so aigi subscriber singna hapirakpa wari ni lai sanapam pukri mapan numito akoi imanaba masen yaksangi thaban chongba chalami akoina thaban ju chongba halakpada akoigi lekai adu de leiba pukri amalai hojiki pukri ge ising asi yamna sumoli miyo yamata ising adu sijinaramde nakanda na thaina ge sekon ariba malai jaga adu su ariba sekpal wal khagalaga mafam adu yamna songami sekpal wal adu su macet kairaga uwa hausanduna yamna songami asumna numito khoi lekai gi imanaba mari amaga aiga khoi puna lam amada thaban chongba chaluraga halakduna mafam adu phawraga laami jaga adu yaudringai da thong haibi ama sulei hojike thong haibi asisu thengadi mi lanaramdi maramdi mafam jaga adu su thainagi matamdagi angang mapi thongdaba mayam ama lalaga satpa thongni haidana mi lanba kinharami tawbadabo khudi na hain khalakpa matamga oibaga mafam adu su lalaga yum tanaba athengarak naidana dum salami
Maduna ahing aduda akhoi mangasi wari sum saduna thong ahaibi mapadu yausalami. Matam aduda imanaba lakpa kaupa ama yaurami. Hojigi imanaba si summi yamna wangi mathongsu kara charamde. Thong ahaibi mathak adudagi turen makha aduda mapan thoksalami. Maduda lakminariba akhoinadi madu tawgano afataba thabakni hairami. Adubo lakpa kaupa imanaba asidi nokrem sagrem tawraga akhoina ngangiba wadu mangonda karisu lauramde. Thong adusu lanthoroktuna mayamna hainaba pukri mapal adusu yausalami. Matam aduda mioy ama akhoi lakpa ubadagi pukri gi lerai mapal adaida pakthaki. Madudagi akhoisu chatlambadung hek lepaga akhoi masena sumna hainarami. Karino hojik pukri mapanda pakthakri badubo mioy adubu kana oibasano. Magi si laitin sana salami zara. Manakta sangsilaga yengusira hainarami. Maduda lakpa kauba imanaba aduna nunga makhulaga jaga aduda thomjalami. Akhoinadi tawganu khami adubo madi sukta tadi. Nungdum achaw achawba khulaga jaga aduda dum thomjanki. Ngayaki matungdadi mafam adomda wangthang wangba mioy ama mafam adudagi thorakki. Tasengna madu hek yengbada mi sumalamde. Madu urubadagi akhoidi kiduna mafam marang khangdana yum yaunaba senaraki. Tungdasu mi mana tanarakpadawna makhol khara tarami. Madu bhabna oibarsu khangde. Langminariba akhoi masensu magi thokpa senakibaduna mayum yauram madara yauram khiroidra haiba isu khangkhidre. Aisu ai thokpa yum yaunaba selakpaduna uchina china khoige lek mapa yoksalami. Madudagi sung hek makhoi singa du yengamaga yumda dum sangami. Yum hek yaubaga sa khara sathoaga pamungda sangduna isu tumtharami. Nongheng anbaga dingarang saminakiba imanaba singa du gi marakta lakpa kauba imanabadu mayumda halakte haidana imanaba khara khoigi dalaki. Maduda isu ahambadadi aingonda laknari boy ningami. Adubo konade isu asengbani khangakpadagi akhoi puna imanaba adugi mayumda salami. Matam aduda makhoigi mama mapa sing adusu akhoi ubada karaida lehorage nakhoi thiba phangabo hangaki. Maduda akhoisu thirudri thirunaba tawri hairami. Imanaba sing aduna su asumna hairaki. Narang akhoina thaban sungba halakpada landuna lakpa pukri mapandu mafam adaida yengusi hainarami. Madudagi akhoi imanaba puna hongnaraga mafam adomda satlami. Adubo jaga adaida su imanaba adudi leiramkhide. Konade se konariba sige manungda sangaga yengusi hainaduna amuk mafam aduda sangsilaga akhoi puna yengami. Matam aduda lakpa hairiba imanaba adu asongba wal amagi mayada phamduna mioy amaga wari sanabadawna makut masa thin-thinduna wari ama sanabagi mataw ama akhoi urakhi. Akhoi masen suma ubada kiba mapokhi. Konadi tamna manakta sangsilaga yenguba matamda imanaba adudi machinda ai sidalei nangna karaida leiki haidana mioy amaga wari sabadawna masinda murung solaga leirami. Akhoina suyumda salasi haidana manakta sangsilaga hairubada akhoida muna yengaktuna sekongi ariba yum manung aduda imanaba adu kanna sensanki. Konadi akhoisu mayunggi mida paw pirasi akhoi khara amadi mafam masida ma sangboina lehorasi khara amana mama mapa kaurusi hainaduna mi khaidoknaraga jaga aduda imanaba khara sanghauki. Aina imanaba ani amaga mayunggi mi kauba salami. Asumna mayum hek yaubaga lakpade sekola manbada lehore. Akhoina chachisu yadre hairami. Madudagi mayam puna sekona manba adu tamna lakpa haurami. Lakpa hariba imanaba asisu masada ngaubadawna mi masak khangdana kochen selaga lei. Konadi mayam changdana makhut makhong pharaga mayumda yamna wana purakhi. Masigi matung makhoigi imungna maiba maibi nektuna makhoi thokpa laitin khoiram thokhi. Numit adudagi pukri mapal adomda akhoi sulanduna lakpa kinarami. Nongmadi pukri mapal adomda but sanaba mioy ama phare haidana lakaigi mioy singna hingda kangsi khingduna mi kaukthoknarami. Aiswa hing aduda mapanda thokduna mioy adu kanano yengba salami. Adubo mioy adudi mamangda dasa takhiba lakpagi machi loba nupado oiramki. Nupado su miyamna pharaga lekai adudagi tanthokhi. Pukri adusu hojikti ising su kya leite haidana lekaigi mioy singna phunjanki. Aduga kona jaga adu lampak onthoami. Phanamasi oiduna su mafam adu hauzik su akhoina mamangda ukhiba awangba misak adu satuna leiba thengnai hainarami.
Tasyengbadi madu mi nati. But sanarambasing aduna thadoomba. Makoyna sanaramba laitin ngaktani. Madu loisanba ngamba miso akoy lekaida. Miyoy amata leitri. Marak-marakta hinga thengbada miyoy amanina. Mafam jagadu lando na lakpa matamda. Makoy gi mang tungdaga samdo na hekta satki hainaraki. Thengnaruba miyoy singadu sumayum hek yawbaga. Gyan mangba wakan suoyba tuwina tawrami. Masini mayam. Ngasigi riyan horror story. Mathangi warida mayam punamuk thengnarasi. Ngasigi di mayam dagi kaina naba biday lawsari.